ꯊꯥꯎꯁꯤꯕꯨ ꯀꯔꯝꯕ ꯊꯥꯎꯅꯣ ꯁ꯭ꯇꯥꯏꯜ ꯀ ꯑꯝꯇ ꯍꯧ ꯌꯥꯗ꯭ꯔꯦꯗ ꯑꯁ ꯅꯁꯥꯗꯣ ꯈꯤꯇꯪꯗꯤ ꯈꯤꯡꯗꯣꯛꯎ ꯀꯩꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯅꯤꯛꯑꯣꯃꯤ ꯁꯤ ꯑꯝꯇ ꯅꯤꯛꯑꯣꯃꯤ ꯏꯁ ꯑꯩꯅ ꯅꯪꯕꯨ ꯁꯤꯗ ꯄꯨꯔꯛꯏꯁꯤꯕꯨ ꯁꯨꯛꯇꯣꯛꯅꯕ ꯇꯟꯗꯅꯕ꯭ꯔꯣ ꯅꯣꯏꯅ ꯌꯥꯝꯕꯒ ꯅꯇꯩꯃꯒꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯁ ꯌꯥꯝ ꯄꯥꯝꯗꯦꯗ ꯅꯪꯗꯤ एक चुटकी सिंदूर का कीमत तू क्या जाने रमेश बाबू ईश्वर का आशीर्वाद होता है एक चुटकी सिंदूर सुहागरात का सर का ताज होता है एक चुटकी सिंदूर हर औरत का सर ख्वाब होता है एक चुटकी सिंदूर कई मतंग हाइसे लेसाबीगी मतंगदरो अस हंदकता अनौबा लापनिना वारीगा याम पाक सानदेदा अदो नोइदी कई होनरिगे अस तानुसिजाव आदे लाई नुपासे खना लाउनुको असिजे पुलिस का ओइबने याम कापने अमु फुगाई ब्रतनने धाम की ननातोंगा तत्त लैबदो अमु लई सगाइने चलो चलिदो पोजु पोथादे चाउ चादे थक्सु थक्ते चोक्थद्रो नंगबो ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯌꯣꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯂꯥꯟꯈꯤꯕꯗꯣ ꯑꯩꯅ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯅꯪꯅꯁꯨ ꯈꯪꯗꯦ ꯇꯥꯁꯨ ꯇꯥꯕꯤꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪ ꯈꯪꯕꯤꯌꯣ ꯑꯩꯗꯤ ꯑꯩ ꯏꯇꯨꯡꯁꯨ ꯏꯟꯕꯤꯔꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯅꯔꯔꯣꯏꯁꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯊꯧ ꯂꯩꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯅꯪꯗꯧꯅꯅꯦ ꯃꯤꯒꯤꯅꯦ ꯊꯣꯡꯒꯥꯟꯗ ꯀꯣꯏꯂꯨꯝꯂꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯤ ꯈꯪꯉꯕꯣ 오빠 ꯉꯥꯎꯖꯔꯕꯗꯣ 오빠 ꯑꯃꯕ ꯈꯪꯉꯕ ꯐꯔꯒꯅꯦ ꯂꯩꯗꯤꯅꯦ ꯑꯩ ꯊꯥꯖꯕꯅ ꯑꯩꯈꯣꯏ ꯋꯥꯍꯜꯂꯤ ꯃꯔꯨꯞꯅ ꯃꯔꯨꯞꯄꯨ ꯌꯩꯊꯠꯄꯤ ꯑꯗꯣ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯋꯥꯔꯧꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯃꯥꯕꯨ ꯃꯅꯤ ꯑꯃꯒꯨꯝꯅ ꯂꯥꯠꯆꯕꯅꯤ ꯊꯦꯡꯛ ꯌꯨ